Kabui Union Manipur ki President Dr.K.Heera Kabui na Kabui singgi kumheidi Kabui singgi tumuk oihanbiyu.Mapa mapu ki laining laison tungoinaduna chatkhraba meeoi singna Kabui singgi senglanba Gaan ngai makhoigini haiba khak yaroi Gaan ngai bu Kabui ki asengba kumheini haiba ngamdrabadi chaitharol kombaba mate puwari leirubagi wahanthok lekhidra lamdam asigi lengakti punna ngakminare adubo yellow furup singgi culture ngakminaba ngamdrabadi wahanthok lekhidra haiba wahang sing hangduna makha takhe Jereng haiba amuka Indian Constitution tribe list Manipur ki context ta yengwiyu adoi de jereng mu laida de machine na che jereng ke dong e thor ma haiba ki wakhalo lei machine tisina lale asumba tawbiyu history manghunu history simang bata de ko ki chaitharong kumbaba leiba ki kari wari lege leite haiba ki wakhalo ne Kabui haina thorpa gangai sidi kabui gi khak tigini aduda yaumin ba khoi group mayam indigenous mayam invitation yaumin ba yai mapu de khoi kabui ni habge adu wakholon ni aduna khoina thamjeli se ngasigi them si khoine sahi goding teams ama thamme handage teams de gangai is the legacy of Kabui ki cultural gangai ni machi teams rigeti papu ke hatta tagi ekoina tawrak pani haiba